ꯑꯥꯏꯟꯅ ꯊꯤꯡꯔꯕ KCP ꯑꯃ ꯂꯝꯁꯥꯡ ꯑꯦꯔꯤꯌꯥꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯃꯤꯡꯅ ꯁꯦꯟꯖꯝ ꯁꯨꯔꯖ ꯃꯩꯇꯩ, ꯆꯍꯤ 25, ꯑꯄꯣꯛꯄꯒꯤ ꯃꯤꯡ S. ꯅꯤꯂꯀꯃꯣꯜ ꯃꯩꯇꯩꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯆꯠꯊꯔꯤ, ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯦꯟꯖꯪ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯪꯂꯒ ꯂꯩꯕ ꯅꯥꯏꯕꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯥ ꯑꯗꯨꯁꯨ ꯄꯨꯝꯊꯕ ꯍꯧꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯗ ꯁꯤꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯥꯏꯂꯦꯟ ꯚꯤꯂꯦꯖꯇꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯌꯨ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯥꯎ ꯑꯃꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯗꯣꯡꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩ ꯅꯤꯉꯣꯜꯁꯤꯡ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯁꯥꯡꯅ ꯂꯦꯞꯂꯨꯔꯕ ꯂꯥꯏ ꯍꯔꯥꯎꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯀꯥꯡꯂꯣꯟ 14ꯗ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯃꯪꯂꯥꯏ ꯀꯟꯕ ꯂꯨꯞ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯇꯨꯝ ꯃꯅꯤꯃꯇꯣꯟꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯆꯠꯅ ꯀꯥꯡꯂꯣꯟ 14ꯗ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯂꯥꯏꯕꯨꯡꯁꯤꯡꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯌꯥꯗ꯭ꯔꯕ ꯊꯧꯔꯝ ꯀꯨꯝꯆꯟꯕ ꯈꯛꯇꯃꯛ ꯄꯥꯡꯊꯣꯛꯅꯕ ꯁꯅꯥ ꯀꯣꯅꯨꯡ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯑꯃꯗꯤ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯕ ꯂꯥꯏꯕꯨꯡꯒꯤ ꯊꯧꯃꯤꯁꯤꯡ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗꯒꯤ ꯍꯦꯟꯗꯕ, ꯂꯥꯏꯕꯨꯡꯒꯤ ꯑꯀꯣꯏꯕꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯍꯟꯗꯕ, ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯇꯕ ꯑꯃꯗꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯗꯒꯤ ꯍꯦꯟꯗꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯂꯤ꯫ ꯌꯦꯛꯅꯕ ꯀꯨꯀꯤꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅ ꯋꯥꯅ ꯄꯨꯊꯣꯛꯆꯕ ꯐꯤꯂꯝ ꯑꯃ ꯉꯁꯤ MSFDSꯇ ꯔꯤꯂꯤꯖ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯑꯩꯕꯨ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯕꯤꯌꯨ꯫ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯐꯤꯂꯝ ꯀꯌꯥꯁꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ A.T. ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫